Hey guys, so welcome back to another video. Video se hoi gap ti khar lai handak se thabak su kitang chille aduga video nambagi haidi like video nam na bahot na ba se ngonda khara thabak na yada bhai tare ko thabak na yada ba means agi personal thabak pu oiro adagi personal slot yeng ba bu oiro dumaina thabak to khara chin bagi handak ti luhong khongdong ba gum su khara yaw bagi adum haidi chat pa khot pa khara toy bagi ko video se khara di kuina di namba sangjadre ado adum matam khara gap layer laina video se adum thagat na ba consistent oina ba di hotna jage ado ngasi se reading se mayamna title dagi su dum khangdi khangbiramani ngasi gi reading sina March ahead reading tawdoine haidi hakhoi hojik se February se loishilakadore numit mari mangani tangai shale aduna March sida kai tholak pe ai March tha sida kai orak pe ai kari advice follow tawbi ai na chingba se yenggadoine ado ngasigi reading sigi oina su pile se ani khaktang khayokchage pile A ga pile B ga ko ado pile ani sidagi pile A gi energy card na sida leire pile B gi angels card na sida leire ado pile ani sidagi isa gi ba pa ma pile amam choose tawbiraga ngasigi reading asibu tabiro aduga March thada kari orak pi ai kari tholak pi ai na chingba se yenggadoine pile A gi oina idol figure gray se leire pile B gi oina idol figure blue se leire ko ado mayamna ngahaktang video se push tawraga mu oiragasu natragana ngahaktang khanbiraga pile A khansira B khansira habado khanbiraga reading sida mai onsinaba tawrase so matam manghandabida without further ado let's get into the video ahanbada khoi pile A ko gray idol figure se natragana sigi tarot deck se choose tawbiba chilnaw singidamakta March hariba mansina kari purakadabage kari advice follow tawba yai na chingba mayamdo khangminarase so pile A gi damakta akhoi card se pick tawjarage main card se ko pile A gi May hariba manse 9 of Wands the High Priestess the Sun a 5 of Wands Page of Cups reverse Two of Pentacles ko sumaina leire pile A gi aduga pile A gi like March hariba mansigi affirmation card haitare ko haidi kari advice extra oina follow tawgadaba adugumba simda harkadoine perseverance generosity options ko so sumaina card se pick tawba loire pile A gi damakta March hariba tha sida kari lakani habdo mayam punna yengminarase ko first of all March hariba tha ase isase competition gumba kharadi go through tawgadoriba ko maybe isase isana like laishugi field da like laishugi term da competition ama face tawba oiramba yai natragana thabak inkang amagi damakta for example job interview amagi damakta or kainoma habidi isana tawriba thabak sigi line de isagi colleague singa bu oiragasu or isagi competitors mayam ama any field khodingmakta competitors adum leiko thabaki oigera lariki oigera isai gi oigera jagoi gi oigera example ni ko ina haijaisa adum any field khodingmakta competitors se mayam ama leiba aduduna isaje March hariba mansida pile A khanbiriba ichilinaw pile A oibiriba ichilinaw singse competition gumba khara go through tawgadori aduduna miga muknaba khana chainaba adugumba type of competition oibi yai natragana adum thabak ama phangnanaba or thabak ama mai paknanaba or mikok thongnanaba hotnaba oibi yai adumaina competition kharadi go through tawgadori habasima khangjinbiroba ko isana aduga like makha tarapo oina March hariba manse sigi mansida haidi March hariba tha sida pile A oibiriba ichilinaw singdo yarigai positive mindset ta lainana ba hotnabiyo habidi March hariba mansida isagi patience ko isagi
khangba ngambagi sakti haigadra adagi isagi tolerance level isagi limit mya ama test tawba matang matam khara yarakadawri bako aduna isana yarigai positive mindset ta leibiyo because kainoma thaba ama tholapa matamda afabo oina khange habasidi yam luiba adubu hiramdugi maramda or thabaktugi maramda phattaba oina khange hagadi negative thoughts ti mya ama tholakpa yaeba but pochak amabu miyoy amabu natragana thabak amabu positive way da yenge habadi kitang wana thoi adubu mi du da negative oina khange pot tu da negative oina wakhal bu thoke hagadi yam laeba ko aduna March hariba manse isagi patience isagi tolerance level isagi limit myamu test tawba thodo wathok khadi tholakadawri maybe in a good way maybe in a bad way ko adu oitaragasu March hariba manse da isagi mindset se yarigei positive oina leidanaba hotnabiyo have advice se card tagi phangeba ko and then hoi the high priestess sariba card che muk thole a reverse da so sige the high priestess sariba card che matungina pile एक ओइबिरिबा पाल एक खनबिरिबा इचिन इनाउसिंगसे इसागी इथक थोंगबदा लैबा इसागी सीनियर ओइबियाई इसागी कय हाइनी इसाबु ताकपि तंबिरिबा मी ओइबियाई इसागी थबकता इसागी इथक थोंगबदा लैबा पोस्ट की मीना ओइबियाई नत्रगना इसागी इमुंग मनोंग मक्तदा ओरगासु इसागी पेरेंट्स नबु ओइरो अहल लमन इसादगी सीनियर ओइबा मी हाइतारेको मोइसिंगदगी खरा मुकनाबा येकनाबा हाइबदी फॉर एग्जांपल थबा मा तवरे हागासु इसागी इथक थोंगबा मीदुगा खरा येतनाबा मुकनाबा गुंबा इसागी वाखलोंदा मोइना यानिंगदबा उल्लकपदगी इसागा खरा निंगाई संदानाबगुंबा इगो लेनरकपा एटीट्यूड उनारकपा अदुगुंबा खरा थेंगनारकपा याई और इमुंग मनोंग मक्तदा ओरगासु इसागी इथक थोंगबा मीसिंगना इसागी वा ताबीदबा और इसागी वाबु लाइथोकपिबनी काना खलकपदगी इसाना साउनिंगबा मोइगा मुकनाबा नुंगाइतबा दुमाइना होय इसागी इथक थोंगबदा लेबा मी नत्रगना इसादगी अहन ओइबा मीगा को हाबदी इसागी दुम अहन ओइबा मी हारगा स्ट्रेंजर गदी नत्ते maybe isagi family da orga so isadagi kitang senior oiba or isadagi adum isagi parents or siblings or isadagi hanba miyoy ko natragana workplace kumba institute kumba da orga so isagi senior or isagi post tagi higher oina leiba miyoy kharaga mukna ba ningai sangdana bugum khara tholak pi ayaba on the basis of ego and attitude problem ko habdi ego gumba attitude problem na maram oiraga khara ningai sangdana ba nungai na da bagum khara tholak pi ayaba aduna इसागे इथक थोंगबा मीगा मुकनाबा खनाबा हाबसे होय इसाना फनाम चुम तारगासु इसादा मांगजाबगुम खरा लाकदौबा लैयेबको अदुना होय इसाना फनामना चुम्मे इसाना केमता लांदे हारगासु मार्च हारिबा मनसिददी इसागे इथक थोंगबा नत्रगना इसागे सीनियर सिंग यानाबा चटपा यानाबा हैंडल तौरगा को थेमगा चटपाबु ओइरो नत्र यानाबा हैंडल तौरगा चटपाबु ओइरो अदुगुम खरा दरकार तायेबा हाइबदी इसादा मांगजाबा खरा लाकनीबको मी मोइगा मुकनाबदा अदुना मुकनादनबा convince तौनबा compromise तौनबा होतनबने हेनदी फाइयेबको होय इसागे prestige याम सोकपा याबा मतंग मतमदबुदी मुकनारे अदु तारगसु पाटली कांददि हेंगदा फाउनजो हाइबा एडवाइस अम लैदनको अदुना अदम मी सिंगसे लोय यानाबा compromise तौरगा लोइनाबदो अदुनदि हेन फाइयेबा हेक्ता साउनिंगी नुंगाइतेना हेक्ता मीगा मुकनाबा खतनाबा अदुगुमसे क्या इसागीदमक्ता कानाबा ओइदेबको मार्च थासिगीदमक्ता furthermore handaki march hariba mansida 9 of wands ko asigi 9 of wands hariba card chigi matungina pile a oibiriba ichilinaw singse isana ngai jarakpa isana hanadagi hotna jarakpa thabak kharagi good results ko habi thabak loimakki natrasu isana ngai jarakpa hiram khara da good results phangba isagi hotna jaman khara mahei chabagumba or isada mina matenguma pangbiraga isagi afaba khara oirakpagumba isana khangjarakpa ngai jarakpa oigera isana hotna jarakpa kharagi loinamak natragasu ningba khara thungjaba yabagi mamidi khara uiyebuko aduna ngasagi mi khudimak yana ba haina singna loinaraga chatpa adagi isagi pukning wakhal phathabiba aduga yarigai positive mindset oina leinana bhotnabiba aduga competition ama su thainaba yai hadana ko aduna competition du busula laga chatpa ngamna bhotnabiba sigumba yam darkar oi aduga march hariba thasida isagi ningba loinamak natragasu isana hanadai khanjarakpa ningjarakpa hotnajarakpa khara thungakpa yabagi mamidi uiyebuko furthermore 2023 gi march hariba month sisida pile a oibiriba ichilinaw singse day to day life se march hariba thasida thabak khara chingadawriba hoi march hariba month se akhoi yoinadi yausang eka holiday gumba budi myam leidi taragasu march hariba month sida isagi day to day life se isana chilakani khalludaba mongda thabak inkang gumba khara chinba ko adagi isagi time schedule gumba se sort out tawba ngamdaba kari thabaktana prioritization pidoino se khangdaba thaba ama tarikana thaba ama lakshanba thaba ama tarikana thaba ama yetchanba dumaina
ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯗ ꯐꯣꯀꯁ ꯑꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯈꯣꯠꯄ time and attention khara adum matang matam chadana divert tawkhibagumba adugumba khara thengnabi yayebako aduna March haiba month se thabak taw matamda time schedule sort out tawraga tawbiyo aduga prioritization ju khara khangbiyo ba habdi ai sigi thabak sidana hena prioritization pidaba yade sigi thabak sina khara laithokpa yai sina laithokpa yade habdo adumaina sort out tawba tambiyu aduga matambu haina sijinabiyu matam manghanbiganu March haiba month sida haiba se card advice pibako Furthermore, Page of Cups hariba card se reverse ta tholake so sigi Page of Cups hariba card se reverse na ngasai so haikhre isagi ithak thongba kharaga or isagi adum imung manung darga so isagi senior oiba mioi kharaga adum nungai na daba ningai sangda naba muknaba amadi competition khara ko habdi isagi March manchida baby chilna sinse competition gumba adugumba khara thengna ba yai na hai aduna isagi pukning wakhal gumba se laita daba ko adagi wakhal nungai taba adagi isana hainingba gumba se haidi am hainingba aduga haidokpa yadaba gumba ko aduga nungai taba khara dum phummaga thamgadabagi mami uiba ado hoi nungai taba gumba se phummaga thambase phatte na di hainai dui taraga su March hariba month sida di isana puknungda phana nungai taba pendaba myam lai taraga su ko yarigai miga khana chaina danaba miga mukna danaba miga yetna danaba compromise taraga chatpa se yam darkar oyeba March hariba month sida ko adu ngamdre hargasu hoi ngamdragana ngamdabagi issue la ani do yarigaidi ngamigaidi isana isagi wangang sangang oiro attitude oiro ego oiro miga yeknaba muknaba khatnaba chainaba bu oiro yarigai control da thal leinanaba hotnabiyo ba warasu wana ko sigi manchida de because isana control da thaminga isagi kanaba helaktoine be isana control mangpa matamda isada mangjaba laktoine habase khangjinbiyo ba ko so coming to the energy cards March hariba chahi sida pile A oibiribe chilinaw singi mangda options myam lakadoriba option se kaidagi lakadoino ha matamda adum maruk mapang tinabada bu oiro options myam phangba thabak inkhanggi bu oiro options and opportunity leiba isada si tawbana fai si tawbana fatte habagi option and opportunity do leiba ko aduduga furthermore adum any field khudingmakta isagi mangda option khar dum tholakani ba ko aduna option singdudagi isana khwaidagi best oigadaba decision je isana wakhal phajana khantharaga lawbiyo na hayeba ko and then March hariba month sida yariga isase generous oiba tambiyo hoi hojiksu generous oide habdi nate but March hariba month sida di isagi mateng pangkiba bu oiro isana mateng lawba mida bu oiro or isagi small things or big things any thabak tawbirakpa any mateng pangbirakpa any opportunity pibirakpa miyoi singda yarigai generous oiba yarigai thawgalon khangbu utpa adagi yarigai tawbiman khangbu utpa sigumba se yam darkar oyeba ko March hariba month sida di aduna be generous the whole month ko yarigai generous oina yarigai polite oina leinanaba hotnabiyu aduga perseverance ko sigi perseverance hariba card sigi matungina pile A oibiriba chilinaw singdo 2023 gi March hariba month sida yarigai khangba kanbiyu ngaiba kanbiyu hotnaba lepiganaba because isagi ningba khara ko isana ningjaba apamba hotnajaba khara thungba yabagi chances or possibility shudum leibanina hotnaba lepiganu khangba kanbiyu ngaiba kanbiyu haba advice energy card sidagi su phangine bako so pile A gi oina March ki reading se matang swaida losinjarage sidagi lawba yaba advice sing losinbiraga mathangi reading amung ngaiminarase ngasiga nadi pile A gi oina thank you for watching Hey guys, so pile B ko pile B sigi blue idol figure se natragana sigi tarot deck se khanbi bechilinaw singdo adugi damakta adum March da kai kai rakpi ai habadugi maramda reading tawdoine ado khoi hanbada pile B gi damakta card se shuffle taraga draw tarase ko pile B khanbi ba singi damakta March hariba mansida kai kai leige habado yingminnarase strength Page of Pentacles, Nine of Wands reverse, Six of Pentacles, Ten of Cups reverse, Seven of Pentacles. Okay, sumaina leire main card singse aduga pile B gi damakta khoi hojik
Angels advice card pick tawrase. Ask your angels. A year from now. No. It's up to you. The energy card siya matanga hapchaki ko have the angels answer card siya yamna simple and like achamba sat kay haini like sat phangba yaba meaning pi bo ko aduna card se khara yamna draw tawtragadi sum up tawba khara wai ko adugine. So pile B gidamaktasu card se pick tawba loijare ado angels card kaisina sumaina tongana ma thamage khoi main card tagi horse ko reading se. First of all, pile B oibiriba ichilinausinggidamakta March hariba monthse adum isada mental physical strength yam strong oina pirakadabagi mongda ui habdi isaje any incident ama go through taw matamda or any thodok ama face taw matamda any difficulties or problems ama go through taw matamda problems or difficulties or hardship to habdi awaba nungaitaba or kay haini problem face tawribado go through tawba ngamnanaba strength se adum pirakadawri bako universe na aduna March hariba monthsida isana tawba ngamoi kaina khalamba or isana hotnajabada ngamaroidra kaina khalamba thabak khara adum pangthokpa ngamnanaba strength adum pirakpagumba mentally physically and emotionally strong oina leiba ngamnanaba strength adum pirakpa ko aduga hoi March hariba monthsida isana pamba thodok mayam or pamdaba thodok mayam ma thoklakpa yai aduba adu khudingmak situation harauba oigera nungaiba oigera awaba oigera situation khudingmak face tawba ngamnanaba strength to su card sina strength to su universe na pirakani habse card sina vision pinebako aduna March hariba monthse yarigay hotnaba lepiganu aduga difficulties and problem face tawragasu sigi difficulties or problems e lanthoaga aigidamakta afaba leini ko lanthokpa ngamgani ko haiba will power se sise loinaraga chatpiyoba aduduga afaba kay haini like adum difficulties or problems so lanthoaga afaba achievable oiba success kara adum phangba ngamgani haibagumbanebako aduga masagi lanthokpa ngamnanaba strength to sudum pirakani habneba. Mathangda Page of Pentacles hariba card si thole sigi Page of Pentacles hariba card sigi matungina pile B oibiriba ichilinausingse March hariba monthsida daydreaming tawba ko adagi wakhal nungai thoaga expectation da wakhal da imagination da khak nungairaga thabak tawgadaba khotgadaba singse matang matam chana tawba ngamdaba procrastinate tawraga leiba habidi any thaba ma tawgadaba leiragasu ngahak leir tawge ngahak leiraga yenge hayeng tawge hangchit yenge adumaina dum procrastinate tawraga delay tawraga leigadabagi mong uibako habdi wakhal datang tawrage di khalaga wakhal datang pangnung nungairaga leiba aduga tawgadaba thabakse matang matam chana tawdabadagi miwa taba khonti chaba adugumba khara dum thengnaba yai aduna March hariba monthsida pile B oibiriba ichilinausingna tawgadaba leiraba thabaktadi yarigay procrastinate tawbiganu thabak khudingmak planning naina matang matam chana tawbiyu aduga migi khadang makhada leitanaba hotnabiyu haba advice se card tagi phangebako and then like isana procrastinate tawrigay isada khak mangjagani mingonda mangoi aduna isana yarigay everything on time and schedule da tawnanaba hotnabiyo matang matam chana tawnanaba hotnabiyo bako thabak se yarigay delay or postpone tawbiganu habnebako. Mathangda Nine of Wands hariba card reverse da thole sigi card sigi matungina March hariba monthsida pile B oibiriba ichilinausingse thaba ma taw matamda yam impatient oiba rush tawba ngai ngamsingamdaba ko thabak ama hek tawbaga result se satlauna hekta pamba adagi result hek uraktaragana mai satlauna leithoga atopa madong focus tawbagumba adumaina khara tawgadabagi mong ui aduba isana khangbigadabadi life haibasidi hotnaba khara kanba nga khangma khara khanba ngaiba khara kanba su darkar oibako every situation khudingmakta khara ngaithok ngaishin tawba hotnaba kanba hotnaba leptaba sigumbase darkar oiba aduna March hariba monthsida isana any thaba ma taw matamda khodak result phangdra haina phatlaung tokthokpagumba phatlaung mai leithokpagumba adumaina taw taragadi isada mangjaba ngakta namna lakani bako aduna March hariba monthsidadi yarigay hotnaba lepiganu khangba kanbiyu ngaiba kanbiyu haba advice se phangebako card tagi. Makha tarakpa oina akoi Six of Pentacles and Seven of Pentacles card ani siya thangna na thoiko. So first of all, Six of Pentacles hariba card sigi matungina March hariba thasida isase mingondagi
kanaba khara phangu haiba lei kanaba phangu haiba lei in the sense that hekta free da phangani habnete isana mingonda mateng ama pangbo matamda miduna isada su isagi darkar leba matamda mateng ama return tarakpa isana paisa khara invest tawba mafam or matamda isada paisa khara dum return lakpagumba adagi isana thadajariba effort kumba se relationship maktabu orga su friendship maktabu orga su isana thadajaba effort to equal return phangaga yam smooth oina chatpagumba adagi isagi effort to mina khangbiba isagi hotnajamando mina ubiba aduga mina recognize tawbiba adugumba khara lakadawbagi mami ui aduna isana sigi habdi 6 of Pentacles haiba card chi matungina March haiba mansida migi mateng pangba adagi isagi damukta afaba thabak tawbada ninghanaba leibiganu hotnaba kanbiyu haiba advice se card tagi phanginebako. Furthermore, 7 of Pentacles. So 7 of Pentacles haiba card chi matungina March haiba manse paisa nungsagi oinasu like pile bi oibiriba chilinausinggi damakta paisa nungsagi oinasu hoi thoidok hendokna komba lemba aduna mioi kharagi leikhraгаsu adum isada paisa nungsagumba khara lakadawbagi mamigumbasu khara ui paisa je ekta makhong thongna grong grong chelaga laktoidine te lambida taramaga khundoidine te adubu isana hotnajaruba isana tanjaruba jagadagi return khara lakpa paisa nungsa khara phangakadawbagi mami uibako aduna hoi adum hotnaba yaba mioi khaidi dum hotnaba lepiganu aduga paisa nungsa khaki wanatana pile bi oibiriba chilinausingse March haiba mansida isana hotnajaba kharagi good returns khara phangadawa leiba habdi ngasai previous card nasu haigadana ko isana thadajaba effort ki equal return phangpa isagi hotnajamangi afaba mahai phangpa adagi isana mingona mateng pangbagi minang pangbirakpagumba adumaina haitare ko circle amada isagi hotnajamando adudugi afaba mahai halakpa yabagi chances lei aduduna March haiba mansida ngasai su haigare ko impatient oibiganu procrastinate tawbiganu hotnaba lepiganu hotnaba kanbiyu ko aduga khang kanbiyu ngaiba kanbiyu haiba advice se phangineba. Next, the 10 of Cups reverse. So sisina mostly relationship kumba family and friendship kumba dala e. So pile bi oibiriba chilinausingse March haiba mansida relationship kumba family adum more of a couple type of relationship ko couple adum matai manau maktabu oiragasu or khangna chanaba pakhang lesabi marktabu oiragasu relationship kumbada doubts and limitations kumba lerakpa adagi isana thamamba expectation duga isagi partner na tawthorakpa thabak khara chanaba gum watpadagi isana sauningba nungaitaba adagi thajaba khara watlakpa trust issues leibabu oiro adagi nungayanadaba ningai singdanaba mare yetnababu oiro adugumba fights macha macha khara adum tholakpa yai aduna relationship leibiba adagi married life ta leibibabu oiro adum adugumba miyoisingna March haiba mansida yarigai isagi couple oiriba isagi partner oiriba midugi situation do understand tawbinaba hotnabiyo because isana khanba khudimang isagi expectation khudimang mina tawrakani haba leiteba migi point of view dagi su yengdaba yadeba ko aduna relationship kumba oitaragasu or couple life kumba do oitaragasu isagi partner da isana nungaitaba leragasu haidoknaraga ko semdokminaba understanding maintain tawminaba aduga nungaitaba gumba se yarigai phummaga thamdanaba hotnaba and then adum expectation je mingondagi ka hena wangna thamdaba sigumba singse khara tawbiyu ko aduga friendship romda yengagasu isagi maruk mapangdagi isana yam ka henba thajaba thamdaba or isagi maruk mapangda isana kai haini pressure pishandaba or mogi mong matawna isada hurt tawre kaina isana phattaba wakal khanba adugumba se yarigai tawbiganu pukning chamthokpiyu wakal nungai thokna leibiyu aduga adum hoi matangna matamna rough phase ti dum yarakpa yai awaba phase ti dum yarakpa yai maruk mapang maraktabu oiragasu relationship tabu oiragasu ko adui taragasu overcome tawraga happily face tawraga chatpa ngamnanabu hotnabiyoba hekta kanthi puthokdana hekta muknaraga leinabu hotnabiganoba ko relationship or friendship kumbagi term da ko March haiba mansida. Coming to the angels card, first of all March haiba mansida pile bi oibiriba ichilinausingna any situation any thaba ama taramdaida ko migi opinion hangdrikanda or mingonda hangdrikanda isana isada question hangbiyoba isana isagi intuition da hangbiyoba si tabakse tawbada aibe phadoirane si tabakse bu tawsira tawrasira habise mingonda hangbai muhutta isana isada question da hangbiyo aduga isana pijarakpa answer do aduna isagi damta best decision neba aduna any situation amada aphaba oigera phattaba oigera any field amada question je isada hana hangbiyo habe advice se card tagi phangebo migi opinion tadrikanda isana isa hana trust tawbiyo habnebo ko. And then 2023 gi March haiba mansida isada nungaitaba negative energy pirakpa
problem tholakadaba or any situation da isana yaningdaba matang matam yarpa matamda no haiba kibiganu because self prestige self confidence is also a thing ko aduna isana any situation namada isagi apambagi against da isagi haraugadaba nungaigadaba or isagi mood tugayraga or isada awaba pigadaba situation am hekta arise torpa matamda situation duda yaningde no haibase se no haiba kibiganu haiba advice se kartagi phanginebako and then thaba ama taw matamda adum march haiba mansida migi mateng darkar orakpa mingonda kanomtang hangba bu orgasu kanomtang mateng pangbiyu haiba bu orgasu migi mateng darkar orakpa matang matam yarpi ai aduguma matang matamda mingonda help hangbada ikai biganu maramdi isana su angam matamda migi help tawgena khanbiyo ba duga mingonda gi help hangba matamda su ikai ba tawbiganu haiba advice se kartagi phangiba because sukta thajataba mi na sum help torpi ai ba ko aduginida and then it's up to you ngasai first card na so haibado any thaba ma tawa matamda mingonda hangdrikanda isana isada hana hangbiyu duga isana lowba decision do aduna isagi damanta khwaidai best decision ne duna mingonda hangaga decision lowbagi muta march haiba mansida di yariga isana khwaidai best oi isana khwaidai phai khaledi khanba decision khudingmak ta oina lepiyu haiba advice se card tagi phanginebako last but not the least a year from now haibako so a year from now hairagadi march haiba mansida isana afaba thaba ma invest to hoba afaba thaba ma start to hoba or any journey ma start to taragadi handaki march dagi na mathangi march fawbagi matamdadi isaje amna chawkhatpa nungai ba harau tayamba khara phangadoba leyebako aduna sigi march haiba mansida pile bi chilinaw singna any good investment ama tawbi hoba yai or any thabak ama starting tawbi ba yai or any jaga amada any situation amada march haiba mansida isagi oiba kanagadaba thabak khara tawbiragadi mathang chahi fawbadadi isada masak thokpa kanaba ma pirakpa yai hayebako aduna march haiba mansida kari kari isagi kanagadaba isagi oiba yagadaba thabak tawba yabage habdu isana phasana khanbirobako so pile B gi oina su march ahead ke reading se matang swaida loishinjarage sidagi lawba yaba general advice sing loishinbiraga mathangi reading amu ngai minarase ngasi gi oina di pile B gi oina su thank you for watching stay tuned for more bye bye